Cocomi organization 60 organization yawi 60 organization tholaga mi manga taruksina leader oina luchinga kanda allama mayam gi advice ki makada khoi leiraga thabak se tawjabani aduna miyam gi thabak tawbani miyam na pining ba advice to Cocomi office ta laaga adum PBBI leibak miyam gi yaifana ba thabak tawriba Cocomi bu Meeyamda Lanna Uhan-Naba Hotnarakpa sing Meeyam Punna Khangdok-Minasi haina Cocomi gi co-convener Santana-Hakpamna appeal tawrakli lamfelda leiba Cocomi gi office ta pangthokpa paugi mifamda Santana Makataraduna Cocomi amasung Meeyamna tha sigi kunga mangada pangthokiba Meeyamna leingakta wahang hangbagi khongchatta Cocomi bu Lanna Uhan-Naba hotnakiba blogger singi details sing police ta pikhat khre Cocomi na sel chai amadi Cocomi lot khre haibana chingbage maral sikhiba singna shu athubada clarification PBU thodok aduda kanana chummi natraga kanana lali haiba Khangdok-Nabagi khudong chaba su Punna Lauminasi hairakli Loinana lagliba me ahum da pangthoka dauriba Manipur gi irangna chahi ahum surakpagi public convention da lamdam asigi club organization amadi maira paibi singna saruk yabiduna opinion PBU Meeyam gi suggestion amasung advice taraba tungda lenga ka wari shanaba amasung sanadabagi warepsu khangmi lauminasi hairakli Cocomi organization 60 organization yawi 60 organization tholaga mi manga taruksina leader oina luchinga kanda allama mayam gi advice ki makada khoi leiraga thabak se tawjabani aduna miyam gi thabak tawbani miyam na pining ba advice to Cocomi office ta laaga adum PBBI miyam gi mathakta huran bani adune adani paisa chagre khot kare phuro halo netlo haina tawbu mayam do khoi yam sengna habda Manipur gi Imphal West ki SP da khoi maruina awon Manipur hariba khoi gi hojiki pe sigi mathakta khoi na complaint ama izagibani Manipur police na ju akoina thajagiba application sing dugi matik chaba sarkar gi legal oiba poto tawraga awon Manipur gi handler si masi puthokpiu masi Meeyam na khangdok-minaba ma tangai fade aduga press media gi marakta adugi Meeyam marakta su blogger mayam ama akoi gi ihau sigi against ta tawriba mayam se achuma randu yengbirega Meeyam hupna bichar tominam se haibse masi thamjage